पाउसेदी युमफम ओइबा मरुइबा पाउ खरा अपडेट तौजरी लैंगा की एम्प्लॉई कांगबु अमा थबक लेपगी खोंजंग आउखरे मणिपुर गवर्नमेंट सर्विसेज फेडरेशन ना मखोई की डिमांड सिंग तक्सलदुना ngasiदगे थबक लेप खोंजंग चंगसिनबा आउखरे लैंगा की डिपार्टमेंट केना फेडरेशन असिगे खोंजंग छौगलदुना ngasiदगे थबक लेपतुना खोंजंग द सरुक याखरे एम्प्लॉइज फेडरेशन खोंजंग असिना मरम ओरगा थबक तौरम सिंग द चाउन अपन पथोखरे Ngasigi khongjanggi ahoba nubitta transport planning public works department forest department district hospital sigi staff sing PIC sing staff sing jawna department ke age employees in khongjang sanchen ki aire khongjang adu ki matang da federation ki budget chat pa losing ba mana pause asida hai hauki ba kumja lising ani taraga ni pan ki jun difan da manipur ge employee ki mihut chingka matam adu ki sibje ka trika kodek pinaki ba MOU की मतुंगे स्टेट लेंगा की मखादा थबक तौरिबा एम्प्लॉई सिंग द कुमजा लिसिंग अनि कुन की अप्रैल अमदगी तरे सुबा पे कमीशन की रिकमेंडेशन चनन बगा लोइना सेंट्रल गवर्नमेंट एम्प्लॉई सिंगना फंगलिबा चांग मानना DA अमदि DR हेंगदन रबजाना के अदो बलाइबक थेबदे स्टेट गवर्नमेंट की एम्प्लॉई सिंग द पीबा DA अमदि DR अजी सादा तरे तगे हेंदना लैरे सेंट्रल गवर्नमेंट के एम्प्लॉइज सिंह के DA अमदि DR के सिनफम असी सलिबा सही असी की जुलाई थादा की सादा को निपाते हेंगटख्रे मरबसिना फेडरेशन असिना लमदम असी की गवर्नमेंट एम्प्लॉइज सिंह सेल थुंगी खुदोंग चाथबा मेकनरिबा असी कोगनना बगिदमक सेंट्रल गवर्नमेंट एम्प्लॉइज सिंह फंगलिबा सिंगुमब्लबा DA अमदि DR सादा कुन गनि पान हेंगदनबा दिपान तौदुना लाकबने मसिगी मतकता इंजीनियरिंग डिपार्टमेंट सिंह हेल्थ डिपार्टमेंट की डॉक्टर सिंह अमदि नर्स सिंह स्कूल एजुकेशन डिपार्टमेंट आर्ट्स एंड कल्चर डिपार्टमेंट एक्साइज डिपार्टमेंट सिंह डिपार्टमेंट की एम्प्लॉइज की मरकता लेरिबा पे एनोमली अदु सेमदोकना फेडरेशन असने डिमांड तौदुला लाकबने फेडरेशन असने मणिपुर स्टेट पेंशनर यूनियन के लोइना कुमजा लिसिंग अनि तरागा तरुक की जनवरी अम्बगी ममांगदा थबकदगी पोथाग्रब एम्प्लॉइज सिंगी दमक मथौताबा कंकॉर्डेंस टेबल सिंग सेमलगा सेंट्रल गवर्नमेंट एम्प्लॉइज सिंग पीबगोम बेसिक पेंशन असी लैपटॉप पिना बदिपान तौदुना लाकबने अतोप पाउ अमदना असेंबली इलेक्शन ममंग काउंसिल की इलेक्शन पांगथोगदबने उर्मेला असेंबली इलेक्शन पांगथोक्ट्रिंगी ममंग लोकल बॉडी सिंग इलेक्शन पांगथोगदबने आन लिलोंग इम्फाल वेस्ट म्युनिसिपल काउंसिल वार्ड नंबर 5 की काउंसिलर ओरंबा अरिबम उर्मेला देवी न फोंदोखरे गासी लिलोंग साजिंगता लेबा कम्युनिटी हॉल द लिलोंग इम्फाल वेस्ट म्युनिसिपल काउंसिल की बिहुट अमदि मियांग पुन सथकिबा वागन मिफम द सरग याकिबा उर्मेला देवी न हाई म्युनिसिपल काउंसिल सिंग असि की इलेक्शन आउकिबा फेब्रुअरी थादा पांगथोकदबनी अतुबु कोविड-19 लाइचना मरम ओरगा याइथोरखिबने लोकल बॉडी सिंग की इलेक्शन जाइथोकिबा असिना तोगन तोगन बचाव थौरंगी थादर को सेनपम कैसेनब ngамदना हनखेबा यावरे सही अमदा अमुक्तंग लाकपन नन प्लान की फंडसु कुमसी सही की ओन स्टेट सेक्रेटरीट हमचिंदना लेरे मियाम की चाको थौरंगी दमक सिनगदब फंड मंगनबा आइबसी यामना लेबक थीबनी मरमदुना असेंबली इलेक्शन ममंग लोकल बॉडी सिंग इलेक्शन पांगथोक्ट्रबदी टाउन कुंतरे की काउंसिल अमदी मियाम को समनरग डेमोक्रेटिक ओइबा खोंजंग चंगचिननबा सेम सारगनी हन सुमहांग मखातना फोंदोके नमित जंखैनी की तुंगद पॉजिटिव की सांगचाद तरागी मखादा लेरे मणिपुर हौकिबा पुंग कुनमरी की मनुंगदा मियोय चामरी सुमना अहोम पॉजिटिव होरे मियोय तरुक लेखिद्रे हौकिबा जुन कुनगनिपान द मणिपुर कोविड पॉजिटिव ओइबा की सांगचाद 9.6 ओइकिबा तुंगदा की चाद तरागी मतकदा लाखेबा दुंगासीदे सादा 8.6 हंथरकले मसिमंग स्टेट असिदा कोविड लाइस लाक्सिन मंगंबगी फिबम अमा उब फंगले हौकिबा पुंग कुनमरी द मणिपुर द मियोय लिसिंग मरी चहुं कुंथ्रागा तरुक कोविड-19 टेस्ट तौबदा मियोय चामरी सुमना अहोम पॉजिटिव ओइरके अदोग पॉजिटिव ओइबा मियोय तरुकना लेखिदे कोविड पॉजिटिव ओइबगी सांगना सादा 8.6 ओइके पॉजिटिव ओइरकिबा मियोय चामरी सुमना अहोम असिगी मनुंगदा अनि दे सेंट्रल आर्म पुलिस फोर्स की पर्सन सिंगने अदोग अनुपा चरी सुमना मापन अमसुंग नुपी चामगा मरफुद्रानी थोय यावरगा पुन्ना मियोय चामरी सुमना अमना जनरल पॉपुलेशन दगिने डिस्ट्रिक्ट की वनी येंग बदे इम्फाल ईस्ट की मनुंगदगी मियोय मरफु पॉजिटिव ओइरके इम्फाल वेस्ट दगिना चामगा निफुगा मरी थौबाल दगी तारागा मंगा बिष्णुपुर दगी कुनगनि पान काक्सिंग दगी कुंथ्राउम दोय ओखरुल दगी तारा चोचानपुर दगी निफुगा निपान चंदेल दगी तरुक सेनापति दगी तरेत तामेंगलोंग दगी अहुम तेंगनौपल दगी अमा जिरिबाम दगी तारा कामजोंग दगी अमा अमसु कांगपोक्पी दगी मियोय तारा मंगा पॉजिटिव ओइबा थेंगनागे मणिपुर नौना पॉजिटिव ओइरखिबा मियोय चामरी सुमना अहुम असी हापसिलबा तुंगदा मणिपुर की ओइना ngasi फावबदा पॉजिटिव ओइखिबा फुनबा मिगी मसेंग लाखमगा लिसिंग निपान चामपनि फुगनि पंजौग्रे हौखिबा पुंग कुनमरी अस्ता मणिपुर कोविड-19 पॉजिटिव ओइबा मियोय तरुक लेखिद्रे
Laikidraba mi taruk adugi manung da marina no pani aduga anin no pine. Imphal East amasung Kaching District tagi mi ani ni aduga Churachandpur amasung Bishnupur District tagi mi amam laikide. Laikidaba makhoi taruk ki manung da mari di hana dagi hona masage anaba leiba singni aduga makhoi taruk ki manung da ani na COVID ki ani suba dos ki vaccine kap kroba mi ni aduga atopa amakak na ahan ba dos ki vaccine kap ke haire. Mitai singbo ST list chalan da matok taba recommendation thabiyu World Mitai Council. Mitai Maitai singbo ST list chalan ba Cellular Tribe Demand Committee Manipur na taliba demand na sibo sawaduna. Demand na sibo thabak to on thokpa changba mathau taba recommendation ching Indian lengak ta thabiyu and World Mitai Convention WMC na Manipur lengak ta apel tawrakle. WMC ke Secretary General Yambem Arun Mitai na kudiak pito na thadorak pa Cherola mana hai. WMC na state asigi amadi lebak asigi maru oina Myanmar amadi Bangladesh ta leiriba Mitai phurup ki damak thabak tawduna lakle. Mising da yang nabada Mitai phurup asi awang nongpuk lamdam ki naga amsung Chinko ki kanglup ta ki so pikpa phurup oire. Manipur India da tinba matam da Mitai phurup ki luching basing Mitai ba pari puri dagi Aryani aina landa sakta long kebane. Masnai koi Mitai asi yelhong mi emo oiba ki right sing mang to na lakebane. Masigi mahina Mitai Purvasi state dasigi apun bapak sawa ki sada taraka kwari batam baki lam kakta da leiba ya bagi ayaba piri. Loina da lemhau riba Manipur ki lam chata marfudra di Yellomi tribe Purub singki oire. Amarumda Yellomi oijar ba Mitai sing India ki missing billion 1.3 asigi manuda masangak tok jan hingna da bagi constitution ki oiba. Ngaksen ba amata leitri maramaduna hiram sing asida kupna khanna biduna STDC aim na Mitai bo ST list charan ba taliba demand asida WM sina sakale. Loina da chapmana ba demand asiba kumjali sing ani tara dagi tanduna lagliba asang Mitai sing bo sakale. Mitai Purvasi ST list hana chalairam ba awang no po state sing ke atopa phurup kumna yellow phurupam ba wairi bane. Maramaduna Mitai ba ST list chalan na ba sangchilagli ba khongjang asida awang no po state sing ke political party amade tongan ba Purub singgil basing na sumating pangbiyu ano sa sero luto na makata na pangdorakle. Nagalamorom da state song lautorak ba da tagalakle. All India Radio Station na lising ang magasapan humpugat tarita ki April mapandang santok pa haurakiba. Laibag ning ba isay sana laibag Manipur, koloy nang ki Manipur. Ay balay kiraba basas mati ba Jayanta Kumar Sharma mati saryang ba. Aribam Siyam Sharma po Manipur lekang na state song o nasakang bido na lising anikun matoy ke. Agas taraga humdoigi athawbas kinomita miyamda lauthok birakpaba All Manipur Music Association AMMA na araw tema pangdoragle. AMMA gi serola mana ai lamdamas da kundamin riba kang lukudima po amatu ina konsen biri lamdamas ege. Miyamda imalay bak Manipur bu nungsibagi wakallon thawna pibiriba hapiriba isay asiba state song wena sakang biduna. Miyamda lauthok piki balibak asigi Chief Minister amrim haki Cabinet Minister seng Department of Art and Culture amadi asoba thotang lobby ke punamak po AMMA gi mekeda gi thagat pa phangdorakle. Isay asiga iba laikitra pa pabung bi Jayanta Kumar Sharma lising amga sam panmarfu mangada lingkat ki ba All Manipur Music Association ki founder member oiramme. Pabung gi isay asiba state song oina thambina na pagidamakta Chief Minister da haijaba aina AMMA gi executive committee na khanaduna warhib lauke. Zai School AC gi MLA Oriba CAF and PD ki Minister TS Sarvada ki kuthangda isay asab state song wala lauthok pinaba application piduna hajraga lakhe. Minister na zawwa thawdang lawduna ayaba bibina ba haiduna leiringai Ministry of Culture State song amma thamdana ba thorak wana notification ki matungina akan ba thabak bai katuna sarhalai bak Manipur koloi nangi Manipur bo state song wala lauthok pirakhi ba Minister bo amuko sohana thagat ba phongdorakle. Nursing na says work strike sa thakre. State Nurses Association of India na tongan-tongan ba demand kaya tando na sang silibok hongsang asigi saruka moy na nga si TNAI District Hospital Senapati dalsu nga si dagi matam kakta ba siswa strike hongsang sang senkre. Nursing na makoy gi nursing allowance grade V DAPBU promotion ki kudong jawa amati ahang ba posing manselu ay ba demand sing asi tando na laki bane. Sang silibok siswa strike asi makoy gi demand sing asi pangdri pao sang sen ki gani ayre. Panbajabadi TNAI Manipur State Branch ke Secretary D.S. Benodi dina August taraga taretage. Sisuwag strike ki khongjang asi chang silagani ana notice to ki balai rabane. Ado balega de demand sing asi pathabak to anthok tabadi ki khongjang asi chang silakpane.
district sing da mathau tariba trained nursing chu khongjang asiba saruk yabi dun mapung phan biyo disturbed area status lautuk na palangak ta taksin kre khaidep mane Armed Forces Special Powers Act as per 1950 at kemarum da lalmin henba powers jinaduna lamdam asida zathadun lakiba pamdaba thawthok sing asi amu khana thokandana ba amadi yakase state asidagi mapung phara lauthokinaba amasung state asida thamleba disturbed area status asi matam chuppagi wana lauthokinaba taksin kre ana Manipur Human Rights Commission ki acting chairperson khaidem manina ngasi commission asi kilampel pada leiba office da pangthokiba paugi paumi sing unabagi thorom amada phangdokre Marai lamdam asidagi disturbed area status lauthokna ba Manipur lengak ta taksin khiba si marwena lamdam asigi status asi lauthokna ba tharak public interest complaint amaga mari lainen lokot ba khongthangne loina lamdam asida leiriba lalhobagi irang sing political ki oiba waroisin ama purakna ba hona bada achauba mateng oigane mioi lising banga hena peji BJP da jauna ba enrollment form thajinkre Manipur gi general election naksilakwaga loina political party sing magi ngamjabi mongda membership drive tawgi tabak su angam bathak da kan kanarakle masigi marung chana BJP Impal East district na sungarang dagi khurai constituency waina membership drive hokdok tuna constituency asigi mioi lising banga hena BJP yawga enrollment form thajinkre enrollment drive adu kongpal kongkham laikai de leiba BJP Impal East District ki Vice President S. Subhas ki jumda pang thoke bane enrollment drive adu ki matang the Vice President S. Subhas na hai korai constituency asi BJP ki MLA amlai ragasu leiba mandal chengma phungphana thabak tawba ngamde asaguma phibam asida ki constituency asida party singma pangal hena kan anab amade ngasi ki drive asi awdok pani AC asida BJP ki mapangal kan Kalan nada ba agam patak to khuna gani mag Vice President wara padagi tela ba mata masida primary member wen bi lising mga ki matakta enrollment tawkre loiner active member wen mi chanjirom enrollment taw bangam kre AC asi ano ba ahung pa prok nada ba agam patak to khuna gani sotan leir ba AC asi gi myam ko khusam don thong banan na sakut pa AC amo hena ba khuna gani moi bhagan nak na ba mi khara dagi lupa crore taruka lakh marfu gani pan rong gi lan thom bhagat kre NSN I'm losing but the as my bhagan nak na loina ba lubasigi keder kra thaki money laundering ki case lupa crore taruk lakh marfu gani pan gi lan thom bhagale aina enforcement directorate na phangdorakle press trust of India dagi phangba pau asigi matungina lan thom singa se NSN I'm gi treasurer su or be self stand norm Colonel Rayilung Sarangbe mahaki loina be rod chawang amadi moi bhagi secretary afan moi bhadagi bhagat khibane Hiram masigi matang the enforcement directorate na prevention of money laundering yakima kada bank balance mutual fund abad insurance ki polum kharada provisional order sing issue tawge kesa se hau ki basahida NSN amna thagala ki ba FR am kumni yang silabat tung enforcement directorate na paikat ki bane NS kesa se hau ki basahida NIA na thagala ki ba FR am kumni yang silabat tung enforcement directorate na paikat ki bane NIA ki charge sheet adu the NSN IM ki corporation Manipur amade Nagaland ki chawrba Nagaland ki chawrba senfum kya khongoli aina palle lobasina Manipur amade Nagaland thabak toriba construction company kya dagi chawla ba senfum kya khongkar badana tana state sing asi phautana cheliba highway sing dagi logi wangmada yamla ba senfum kya so khongkoli aina maral sere enforcement directorate na makhata na thejin bada Manipur ki Tamenglong Senapati Ukrula Padi Chandan district ki khongkar ba senfam sing treasurer wariba Rayilung da lankhali hai bakhang bangamle aina maral sere khongala basen phamjing asigi am basaruk adu Rayiling rut chawang amadi apan moi baki bank account sing da hapsele aire panbaja badi Indian government amadi NSN IM ani ki marakta ceasefire thamnaduna kumja lesinga magacha pan marfu dara tare tagi auna wari chana bagi thabak chathaduna lakhe bane masigi tungda kumja lising ani taragama ki agas ahum dana kalani ki marakta Perwa agreement ama khodek pina ki basulai khrabane Nakalani ki marakta thengkhang marfu hena poli chanadu lakrabas and NSN I'm gi meke dagi naga sing we patong han flag American constitution ki wafam di yetuna laiki badagi waroisin porak pangam dana lakhe bane makhatarak pa atopa pau amaduna crore kunga mapan gi drug ko na miyoy hum phare Narcotic and Affairs of Border na American Custom Division ki anti smuggling unit na tongan ba mafam ani dagi lupa crore kun mapan rong gi map Mamaloi gada ba mayaka ba drug WY tablet ka kona na mihoy hum phare Police ki pauna hai ngarang tilpung bari makairum tabada na police station ki team amana Impal Dimapur lambige
Mandri Pukri Maya Lupa Kurot Kunmari Dongi Mamal Oikada Double White Tablet Kilogram 24.07 Konami any Fake. Parabami and Eduki Manunda Aman MD Abdul Zainul Zahini Fugama Pan Apopa MD Abdul Jabar Kawe. Bestupur District Manung Janba Kota Mahalekai de Gene. Mahagaloina na Farabami Amudu Sahi Taragani Pat from the Naribami Amane. Makoyani Manung the MD Abdul Zainul Tarupa Tata Truck NL01G 7464 asida plastic na packet kunthok na jomba W white tablet to lo laga purak patheng na padagi phabane Parabami ani eduki mathak na police station na case ama lokhat pagaloi na theket pagi thabak jathare aire Amarom the custom division impal gi anti smuggling unit na mioi amalopa kor mangarong gi wakadaba yamlaba mayaka drug W white tablet kilogram manga konan impal more lambi gi kaksing lamkhai dagi fare Parabami eduki maming ISL Songkong mate sai kuntraga mathoi apakpa ISK Khaikulun mate kawe Tengnopol Kaithel dagine Bangna ngasi ayuki pung pham aduda Julex Polybody cement bag amana puduna lakpada chingna badaki khamlaka check tawra cement bag adugi manungda lolaka porapa plastic packet manga thokna yomba malemge Kaithel da lupa crore manga rongi oikada W white tablet kilogram manga yoromba thengna badaki phabane Maiga polam single loid na fara basingi patakta FIR lakot kre. Maka tarakpa atopa pau amatana antibody cocktail na COVID ki mission daba ngamle. Sifla Limited amati Rose India na puthokpa antibody cocktail. Kasiri Vimam amati MD Vimam asi COVID na naba aurapa miyoida kapaurabadi. Lachadasin na maram oitu na sigidabagi kanbang kami an asesin ki pangpa pau na aire. Pausina makata na hai drug makala sileba kasida athu akai ki wena sinaraba di Chemical Drugs Standards Control Organization CDSC ona ayaba pi khrabane loina na USA amadi Europe ki tongan ba leba khrada su emergency use ki ayaba pi khrabane hidaga sileba kasi ki tongan ba mafum de leiriba seflagi marketing agency amadi maming leirba hostel khudimuk taki pangani aire hiram masigi matang da Rose Pharma India ki managing director bhi Simpson Emmanuel na hai lebak asida COVID-19 gi anisabu web asina misimina thokpagi sang anak papang nawa kalagliba asigi yanglaga miam gi jai fana bahida kasi puthokpani hida kasi lebak asida pak chana sina bangam labadi misimina thokpagi sang asi jamnan dan bangam gane hida kasi mafungoina high risk patients singda kapograbadi laichat asin hiana fiba blue na soksel lakadabadagi kan bangam hi aire Siflagi MD umang berana hai antibody cocktail asi masagi se hitaragani thoi ki matakta leiraba amadi arumbagi sang keji nifudagi ihelaba miwesina sinagadabane mapungwena ka hena noiba heart lungs liver amadi kidney ki anaba leiba diabetes HIV amadi hypertension chingba leiba anaba sing leidula laicharasin hena luna sokhalapa yaba miwesina sinahugadabane Nung dolan thongi fibam Manipur lengak na handa yang bidre driver sing. National Highway 37 Impal Jeribam lambi gi matam changna problem oiduna laklaba makru amadi parak thong semga sakalak padagi khara sa fagani aina khanrak matam asida. Lambi esda leiriba nung dolan gi thong masa asi mari linaba authority na handa yang bidabadage. Nayak leitana truck kya puthadun lambi esda chaliba truck driver sing chaun awaba mayong nare. Pause asida lambi esda chaliba driver kharana hai. Nung dolan gi thong asi jamna chawba thong na te National Highway 37 asi Manipur ki hoina dimar oiba poksak lambi ama oiri bani matam amada barak amadi makru thong loina na irang thong asi hek laitana jadabana kodong chadaba kya leram badu makru thong RCC thong oikre barak thong su RCC thong ana chagat pagi tabak sangsilak pan hausik loisilak pagi thak talak lagle barak asida barak thong barak te lanthok lansinda problem khara thok pa yaure hausik lambi asida problem oiba asi nung dolan ki Bailey Bridge asini thong asida ka hek leitana pol chai thanna jawba truck kya puthaduna lambi asida lakpa gari kya sathok sesenda kudong chada bam nari ngarang maktada thong asigi jot mapak sing turen da tasan ki pdagi pot thanna jawba truck ani puthabagi thodok thoke pi masa ama yumda hanjalaktre Kaksing district ki arong nongmai khong PS na konba arong khunjaw makale kaidage masagi sahi kun daruk rom churapin pi masa ama tha asigi hauki batara mangadage Yumdagi thokraga hanjalak tabadagi mari makhong khangtana leire aire hiram asigi matang da nubi masa asigi imung munung taki pangba pau ki matung ina thiba khangtan leire nubi masa ase arong kunchau makale kai taki wahengbam koireng ki masa nubi wahengbam kapida kawe
Magtha asigi taramanga ki nungtil pung ama makhairam taba adwaida mari makhong khangdabi nupa sabi amana puraka satkibani haire. Haribu nupa sabi asina mamang sahi lising ani kun ki December thada sujonggi miwai singda ipau amata piramdawa piramdana Tamil Nadu gi Elastic Company amata lona podon tabak somina robani. Jonggi miwai sina kwati thina tuna lauthok loroba matung haukiba namai sing nubita amuk podona satkibani haire. Mari makhong khangda leirba nupi masa asiba pangnana bathi badalamdam asigi miwai singa badai akhang haisina mating pangbiu anasu imungonung ki maikidagi phongdorakle. Hiramasi matang da Kaksing district ki arong nomai kong PSKO sida nabi masa asiba phangna naba thibi na wakat kre aire. Irian ro wathok thokan bada haina raba misak ni compensation pifam thokte. Manipur government ki makai tagi nomai sing with the Supreme Court da pikhat ke ba affidavit lai chombam Irian ro asi Supreme Court ki order amagi matungin July tarakama panda fajin dun thamlam bada thadokra baso. Mago fajin dun thamluba aduga mari lainana legak na compensation pifam thokte. Maram de miyo asi phadan leiringai custodial violence me una ke balaite social media da karim kathai na post thakat basi mahaki hainabi waraba maduna maram oraka wathok lanthok thokna thorak amrak bagi oibedagi tangai fatana mahak po phaki bane maram asina mahak phajin bakamar ilaina compensation pefam thokte haire ningsing bajapati me taraga tareta NSC gi makha da phajin ke be iriandro Supreme Court ki order matungina July taraga mapanta mangonda palamba NSC adu kaktat ki loina court ki jathang matungina thadokhe Makatana patent star El Rakumun Natragan Irian Ro Masaki make it Supreme Court Pikiba. Wagat the compensation piu and a talakibalite. Wagat the compensation piu and a taknakibalite. Cast the diddling Irian Romasa would never sing Pamakibalaki de Ainapa compere. Makatana Irian Ro Asina or social activists and wide and Miam the town itil people Pamio Amane. Maramasinam Hanga Wakai social media the Tagat Panamiam Marakte Iran Tony Oi added among the Manipur University ki Vice Chancellor lising ani taragani panda khanwa ki matang da PM Narendra Modi amade CM ki photo da yerum thomta madagi video thagatpa laikre maduna matung tabada state asid asob ihau thongna bagi maram oike mana BJP Manipur Pradesh ki president Tikendra laikida bagi matang da pikiba kamena dusu mioi kanglu khara ki thamoi yamna chop oibena miyam ge ingna sikla leiba film da kahalak pa yai khanbada ki tangai fadana makhatana social media da wakai thakat pating na ba ko phajin khibani ai wafum court asida phongdok ke Manipur da jawar hakre ngasino bidang pung 8 minute anirom tarak pada wangjing daki kilometer ni fogani thoram chatlaga leiba Indo Myanmar border me da epicenter waitana jawar hakre jawar hakibagi magnitude 4.9 jauke lainung da kilometer 59.7 lobo mapam da thaudu gasi thoke bane asohapan akai atoigi paudi tafa fangdre Arwebe content sing asigi marwebe pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yenpiri popuna makpo thaga jari channel asina tomda kanarabadi subscribe to video version subscribe to biram loina like and share to bisu ga wigna puna makpo amukana thaga jari